Hello guys, ngasi su mayam ge damakta yamna akiba wari ma puduna laksari wari se kamaina tawbuge habado mayam puna taminasi mayam puna khangminasi. Isagi mingdi panjararoige ai thabak suba miyoi amakhakni haibadi yum saba chatpa miyoi amakhakni aisha ahal amagi makhada thabak tawraga leibani yum saba chatpa khotpa tawbado leibasu yumda adum leibani haibadi ai yumda leite mafamduda leiraga thabak subani ado aikoi mi manga muktani leiribase aikoina sar haiba matamda aikoida angakpa thodok mayam ama thengnaki kamai to buge habado ai mayam da haijarake ahan bagi first floor haitare ahan bagi sat haiba numit sida aikoi se chakkan chari ayuki matamne adudai da kaidauge haiba matamda aikoi gi kanagumba amana nuksit kamak bagi type tan nakong maya da haiba tare kamak pani adumai tawdana haibadi aigi nakong maya sida kanagumba amana nuksit kam bagi type ta kamak pado ai ahad badadi karisu khanjalu deba haibadi nuksit kumbana pujalak po anam gani gaina khalleba aduga chak chabalo salak bagi timing swaisa sida amkam aigi nakong maya sida amka kamak paneba adu fawda ai kasu khallu deba adumai tawdana ai khoje chak chaba loina re hairaga sa che haireba mayam marang tawdana misam yame danu mitudi adumai tawdana sa che haiba loire hairaga numidang sida ai khoisa khola ma sarga tumme ado khola sa yumdugi hek nakandani ko sare sisu jingara khajelaga sabane adu maina saraga tumbane bai khoise ado nungthang tumba matam sida ai koi gitin mathak sida yot amana natragana karigum posa amana chingaga gara rauna chatpagi makhondo adu ye type ta makhon se thoglak pane ai ko mi manga muktani ba leirise adai di loina chatna khara bane ba sat hai bagi lamba singdo akoi mi manga mukta lei ba hai tare adu mai tawdana kor torpadu da ai khoise as karino sidina ai koi myam ja hainariba ado kaino sidina hainaragasu yam pakna henjanna khanjalu deba bud la inni pre ni dunia dani kaimta khanjalu ba leiti ado karino sidi khaktang hainaraga khoi sa adum ai koi tawum tok patha adum tawi phone met pa wari sana ba mai tok pang tok na lei ado ai gi chahi ju haijaram ge ai gi chahi ja 28 ni chahi ko ni 5 sujare ai habadi ai nate ko wari sigi ai duni si tawdok sina chahi ani hungi mamangdani admai tawdana ai ko je kemta khana de bidam magi tabaksa loina tawnaraga lege adu fawda kemta khana de nongale ai ko gi tabak subum thokpa dum sui cha thaktana khotana mayam ga wari sawa tai sadana khotana aduga ai ko ne tabak suri mpham dagi mapudu haiba tare adugi mapudu su yam thina phayeba ai ko de pizza pitak yamna phai ado ngasai gi aduna maram oiraga ai ko ne tabak subudo yamna thawai yauna thamoi sengna sujai ado karinta tawba natiba numit kodingi adum short pet tawbugumba ngasai gi mamang da makon thokibado adumaina adumadu dum taraga leirabaniba ado kharani leire harga ai ko je muk second floor je haire second floor je haiba matam sida ai ko je numidang wairam da sali numidang wairam haibadi ai ko ge pung mangam ka tarpado ado ai tani ko ado aisha ware haidana ngaktang phammaga leibaniba syntax amagi manakta aduga sana sarisu koksida ising aingba se haijellaga pungcho cholalaga haiba tari sase adumai tawdana ngaktang phammaga leiri kansida ai ko ge syntax sida go launa purak pane ai se phat launa laithogi yenge ado kanamta leramba udib aina khalleba kari hoija nona adu bawda ai kesu khanjalu leitiba adu mai tawdana ai ko je sat haire loisalle pung tor makhaya da muktare sat hai loibada hai batare yamwana solution ge do numito adu mai tawdana numit kharani ung leire makhol de dum ta dui ko adu bo ai ko de chingna ba khara budi dum leiba haur abani haibadi makhoje dum tasal agasu karino haibamudi soidena khalakani dana adugi potuni bai koida leise adumai tawdana ai ko jinga sai gi first floor do adu dei do hongjal e makhada lem do khola da lem do first floor da leire khajalaga ado first floor da leiba matam sidang sai gi akoi gi stairs e mi ama chatpagi type ta akoi gi khung makhagi akanba ama thabum yawdo adum khungup tuna chatpagi akoi gi kok laung chatpagi makhoje ta bani bai khoin nungthang tumba matam dani ko dai sisu ado akhoi manga ne badum leri sisu akhoi manga ja hainari ba kana lai ja no mapu lai ja ra gan adugi akhoi manga sidagi ani haiba tare
ꯑꯩꯈꯣꯏ ꯃꯤ ꯑꯅꯤꯁꯦ ꯊꯣꯛꯂꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯪꯉꯛꯑꯒꯦꯅ ꯇꯧꯕ ꯃꯤꯀꯨꯞꯁꯤꯗ ꯍꯥꯏꯕꯗꯤ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤꯠ ꯑꯃ ꯀꯥꯃꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃꯃꯨꯛ ꯀꯥꯃꯛꯈꯤꯕꯅꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠ ꯈꯨꯀꯥꯝꯗꯣ ꯃꯤ ꯑꯃꯅ ꯀꯥꯃꯛꯄꯒꯤ ꯇꯥꯏꯞꯇ ꯀꯥꯝꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯑꯒꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗꯤ ꯑꯣꯏꯗꯣꯏꯅꯤꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯈꯛꯇꯪ ꯐꯥꯎꯕꯗꯣ ꯑꯇꯣꯞꯄꯗ ꯑꯝꯇ ꯐꯥꯎꯗꯦ ꯑꯩꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯂꯥꯎꯔꯦ ꯑꯗꯨ ꯃꯥꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯠ ꯀꯥꯝꯃꯦ ꯁꯤꯅꯤ ꯑꯗꯨꯏ ꯃꯥꯅ ꯍꯦꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯉꯥꯡ ꯉꯥꯡꯉꯗꯅ ꯂꯥꯎ ꯆꯪꯉꯁꯤ ꯇꯨꯝꯃꯨꯔꯁꯤ ꯂꯥꯎꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯪꯉꯛꯑꯒ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯇꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯨꯝꯁꯦ ꯁꯥꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯩꯔꯝꯃꯤꯗꯅ ꯑꯗꯨꯗꯩꯗꯨꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯠ ꯀꯥꯃꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯃꯤ ꯑꯃ ꯂꯥꯛꯄ ꯖꯥꯠꯔꯥꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ माइसे लैथोगा चंगकेना तौबु मतमसिदा अदुदसु अदुम अैगी नाकोंग मयासिदा कनागुमा अमना नुंसित कामकपगी टाइप अदुम कामकपा हाइबा तारे अदो मोय कनामता थाजदेबा अैना हाइबा वासिंगदो माथोंग मरम खंगदो वा ngangeना अैंगोंदा हंगना अैंगोंदा चैबिएबा अदुगा अैगी बोरोदुदसु अैना तोंगाना कौथोगा नोंग तंबनेबा बोरो सुमाय तौदना अैंगोंदा अंगांग पथौदोक मयाम अमा थोई नुंतिगी असुकुने लेरैसा मखोल मयाम अमा ताबने अदगी अै नाकोंगदा कामकपसिंगसा सी करिगुंबा अमदि सुंसो सोयदन लेरंगनी अैना हाइरेबा बोरोसिदा अदु बोरोना कैमता खलुनुचे कोई तुममदाय खोलमदाय दो अदु खोजुले काम ताथोक्तना कोदना तुमजी कोचेना हाइनरेबा अदो बोरोना अदुमाइना हाइरकपदगिदि अखोइसे तुममदाय सिदा खोजुला कामगाचे थादोए अदा इमानबा मसु यावेबा माहाइसिना इस याम किजबगी टाइपतगा खोजुला कामगा थाइने गायनागा कोई करेमनर ngangbado अदा अैना हाइबनेबा ओ किजरे अै दुम किजरगेना किदबा नोइदि केम खलुनो अगिबद अैदिना अदुम किबै थबा अदुम तौजेना अैना हाइबनेबा अदुमाइन तौदना ngसाइगी खोजुला कामजे थादोएबा खोइ तुममदाय खुदिंगी अदो अदुगुम्बा मखोलदो अमता तागिद्रिबा खोजुला काम थादोकपदगी हाइबा तारे नुंतिगिनि थादोइसिजु खोजुला कामसे अदुमाइन तौदना मतमसे खरा हौखिबसिना अखोइगी थर्ड फ्लोर हाइबगी मतमसे अमुक यौरएबा अदुमाइना अदुगी मतमदु यौरपदुदा अैकोइसा पुलप हिप्पगा लैएबा नुमितुदी अैसे काउदना खोजुला कामजे थादोउद्रिबा अदुगा हेक्ता तमनरकपिनिबा तौरिसे कमायना तौगे मतमदा अैकोइ मंगामुकसे तुम्मगा लैरिनिदना अदैदिदो ngसाइगी मी अमन्ना अैकोइगी स्टेयर कारकपगी टाइपता कोक कोक लाउना कारकिबदो अदुगी टाइपता अमुक तौबा मखोनसे अमुक तारकपनेबा याम थूना कारकपनेबा कोक 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 लाउना ममांगददि अैकोइगी तपना कारमजु हुजिक्ति मथंगदि याम थूनानेबा मोय कारिसे अदि अैकोइ म्यामसे तुमिन तासल्ला लैरेबा तारबनो हुजिकिदो अदो मोय म्यामसे अैना हाइरमबसिंगदो लोइना थाजरमदबसिंगदो थाजबसु हौरेबा हाइबदि कारकनी येंगुनी कनाम लेरमोय अदुदिदि अदुम चिंगनबा ताबनेबा किजबा ताबनेबा अदुदैदुदा मोय म्यामसे अैना हाइबदुदा थाजरकपदगिदि हाइस मफमसे करिगुम्बा खरदि लैरेसिनेबा हाइस अदा अैना मुका मुंगांगेबा अैना हाइद्रा अैना हाइबसे नोइना तारमबा तारगदि नाना सिजे फरमबसु याइको लोइना अैना हाइरेबा थाजरमगसु कदौदुइनो सिनेबा अैना हाइबनेबा अैकोइ मपुदा अमता पाउसे पीरसे हदना अदुमाइ तौदना अैकोइसे मपुसिदा पाउसे तम्मे मपुसिना कैमता ओइरमोइदा नोइ वखलना पंचादा सगत पोइरमगनी खोटकनिना अदुम हाइबा मासु अदा अैना हाइबनेबा मपुदुदा हाइरिको अैना अमतंग यारकदि नोंमा खक्तंग लेकपियो हाइदना अस अदुगी ओबोएरा नोंमा चरा अमा चाथोगा नुआइ लेकमिना लोइगेदरोगे हाइदना अदुमाइना हाइबा मपुसि नोंमा लेकमिनरेबा अदुइदुदा अैकोइजे चाक चाबा लोइरे चाक चा लोइरगा तुम्बसिदा कैदौगे हाइबदा ngसाइगी मखोलदो खोजुला कामदु थाद्रिबा ngसाइगी मखोनजे अैकोइगी स्टेयर मी अमना काबगी टाइपता तौ मखोलजे सिगी मखोलजे मुक तारकपनेबा अदुदैदुदा अैकोइ मयामसे मपुदुदा हाइरेबा ताब्रे येंगो मखोलसे हदना ताये मी लाकपो ओइरमदि सिनि अदु अमता थोगा येंगुसेना हाइबा इस अदुगिबो माजे माइना हाइरगा फ्लैश लाइट थाला थोखरेबा फोनगी फ्लैश लाइट अदु थाला थोखरे मपांदा अदुगा चंगेबा माजे कनाम लैतेना हाइबा अदुनी अैकोइदि नुंतिगी थेंगनरसिसु अैकोइना कनागुम्बा मी अमा कारकपा मालेना येंगु मतमदा कनामता लैरमदे सिसे अदुमनि अैकोइदा थोइबसे थेंगनरिबसे अदु अैकोइना तुममदाइदा खोजुला काम थादोकपा निमित्तदि सुंबसे अमता तौदे अदु नैतबिददि तौरैसिने सिनेबा अदुदि खोजुला कामदो थादो अदुगा मोय अमुक मखोलदो ताब्रे येंगसे सिनेबा
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯟꯖꯦꯜ ꯂꯈꯥꯝꯁꯦ ꯊꯥꯔꯦ ꯃꯈꯣꯜꯁꯦ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯄꯨꯁꯤꯅ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯃꯈꯟ ꯃꯈꯟ ꯇꯥꯕꯁꯦ ꯂꯩꯕꯅꯤ ꯁꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯂꯈꯥꯝ ꯊꯥꯗꯣꯛꯄꯗꯒꯤꯗꯤ ꯇꯥꯈꯤꯗ꯭ꯔꯦꯕ ꯁꯤ ꯇꯁꯦꯡꯅ ꯂꯥꯏꯒꯗ ꯑꯣꯏꯔꯝꯗꯣꯏ ꯖꯥꯠꯂꯥ ꯀꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯃꯈꯣꯜ ꯊꯣꯛꯄꯁꯦ ꯃꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯝꯅꯕ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯇꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯕꯨꯗꯤ ꯈꯣꯟꯖꯦꯜ ꯂꯈꯥꯝ ꯊꯥꯗꯣꯛꯑꯦ ꯑꯩ ꯍꯌꯦꯡꯁꯨ ꯂꯩꯒꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯌꯦꯡꯗꯣ ꯈꯣꯟꯖꯦꯜ ꯂꯈꯥꯝꯗꯣ ꯊꯥꯔꯣꯏꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯂꯣꯏꯅ ꯇꯧꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯦꯛꯇ ꯇꯧ ꯑꯗꯨꯗꯣ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅꯤꯅ ꯀꯩꯁꯨ ꯌꯥꯝꯅ ꯀꯤꯁꯜꯂꯨꯕꯗꯤ ꯂꯩꯇꯦꯕ ꯅꯨꯡꯗꯥꯡꯁꯤꯗꯅꯦꯕ ꯌꯥꯝꯅ ꯑꯔꯣꯏꯕꯗ ꯇꯝꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯁꯤꯃ ꯇꯨꯝꯃꯦꯕ ꯈꯣꯟꯖꯦꯜ ꯂꯈꯥꯝꯒ ꯊꯥꯕ ꯅꯠꯇ꯭ꯔꯤꯕ ꯃꯄꯨꯁꯤꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯏꯗꯨꯗ ꯉꯔꯥꯡꯒꯤ ꯃꯥꯅ ꯇꯥꯈꯤꯕ ꯃꯈꯣꯜꯗꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯒꯞ ꯒꯞ ꯀꯥꯞꯈꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯣ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯇꯥꯔꯦꯕ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏ ꯇꯔꯨꯛꯃꯨꯛꯁꯦ ꯍꯥꯏꯕꯗꯤ ꯃꯄꯨ ꯌꯥꯎꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯅꯥꯅꯕꯨ ꯕꯨꯠ ꯊꯥꯖꯤꯜꯂꯛꯏꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯕꯨ ꯀꯔꯤ ꯇꯧꯔꯝꯗꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯏꯅꯣ ꯀꯥꯏꯅ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅꯒ ꯃꯁꯥ ꯃꯊꯟꯇ ꯁꯨꯝ ꯁꯥꯎꯔꯒ ꯉꯥꯡꯉꯦꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦꯕ ꯐꯔꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯒꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯁꯤ ꯁꯤꯅꯦꯕ ꯃꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯂꯦꯛꯍꯟꯗꯣꯏꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯄꯨꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯃꯥꯅ ꯀꯧꯔꯨꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯇꯧꯊꯣꯛꯍꯟꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯥꯏꯕꯁꯦ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯂꯩꯔꯦ ꯆꯥꯗꯅ ꯈꯣꯠꯇꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯅꯔꯒ ꯂꯣꯏ ꯂꯩꯅꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯦ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦꯕ ꯀꯩꯝꯇ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦꯀꯣ ꯃꯉꯣꯟꯗ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯅꯠꯇꯦ ꯈꯪꯕꯗꯤ ꯅꯠꯇꯦꯕ ꯕꯜꯕ ꯑꯃꯁꯨ ꯊꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈ꯭ꯔꯒꯅ ꯃꯝꯒꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯝꯂꯤ ꯁꯝꯂꯤ ꯇꯧꯕꯗꯨꯗ ꯃꯥꯏꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯒ ꯌꯦꯡꯉꯦꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯖꯥꯠꯅꯣ ꯀꯥꯏꯗꯅ ꯑꯗꯣ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯤ ꯃꯥꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯗꯩꯗꯨꯗ ꯃꯥꯁꯦ ꯈꯪꯏꯟ ꯏꯜꯂꯛꯑꯦꯕ ꯑꯗꯨꯒ ꯇꯨꯁꯟꯒꯦ ꯇꯧꯋꯦꯕ ꯇꯨꯗꯤ ꯇꯨꯁꯟꯗꯕ ꯑꯗꯨꯏꯗꯨꯗ ꯃꯥꯁꯦ ꯄꯨꯔꯞ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯅꯣꯏꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯂꯩꯔꯦ ꯁꯤꯅꯤ ꯑꯗꯨꯏꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅ ꯍꯪꯉꯦꯕ ꯑꯗꯣ ꯃꯥ ꯂꯥꯏ ꯑꯝꯇ ꯈꯨꯔꯝꯊꯣꯛꯀꯦ ꯑꯗꯨꯒ ꯌꯦꯡꯒꯦꯅ ꯃꯥꯁꯦ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯌꯦꯡꯉꯦꯕ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯂꯥꯏ ꯂꯩꯔꯝꯕ ꯈꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯊꯩꯗꯣꯔꯛꯈꯤꯕꯗ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯆꯪꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯐꯝ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯑꯗꯨꯝ ꯅꯩꯔꯒ ꯂꯩꯒꯅꯤ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯈꯪꯅꯔꯦꯗꯅ ꯋꯥꯔꯤꯁꯦ ꯃꯄꯨꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯃꯣꯏꯒꯤ ꯃꯐꯝ ꯑꯃ ꯄꯤꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯝꯅꯔꯛꯇ꯭ꯔꯤ ꯑꯗꯣ ꯀꯤꯕꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯖꯥꯠꯂꯥ ꯀꯥꯏꯅ ꯑꯗꯨم ꯈꯟꯖꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯈꯤꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯇꯝꯅꯕ ꯈꯣꯠꯅꯕꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯇꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯁꯥꯃꯛꯇ ꯊꯦꯡꯅꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗ ꯑꯀꯤꯕꯗꯣ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯁꯨꯝ ꯇꯧꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯈꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯔꯒ ꯚꯤꯗꯤꯑꯣ ꯑꯅꯧ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯂꯤꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯛ ꯎꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦꯕ ꯃꯃꯥꯡꯗ ꯁꯛ ꯎꯗꯕꯤꯗ ꯇꯧꯔꯝꯃꯦ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯆꯦꯅꯦꯜꯗ ꯑꯗꯨꯗꯨꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯁꯛ ꯎꯔꯒ ꯇꯧꯔꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯁꯛ ꯎꯔꯒ ꯇꯧꯖꯕꯅꯦ ꯑꯩꯅ ꯁꯛ ꯎꯅꯤꯡꯗꯅꯒ ꯇꯧꯕꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯩ ꯎꯠꯆꯅꯤꯡꯗꯦ ꯑꯗꯣ ꯃꯃꯥꯡꯗ ꯇꯧꯔꯝꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯑꯗꯨꯝ ꯇꯧꯔꯣꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ
सोइबे रो के दम मैम ना पियो अदो ngasi gi damak tadi kainarsi mathang gi wari dam मैम पुना थेंगनरसी याय फरे।